ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯀꯣꯔꯣꯅꯥꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯔꯁꯤ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯈꯨꯠꯅ ꯃꯥꯏ ꯃꯤꯠꯇ ꯁꯣꯛꯄꯤꯒꯅꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥस्क ꯎꯞꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯂꯣꯛ ꯈꯨꯕ ꯂꯥꯏꯍꯧ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯀꯣꯔꯣꯅꯥꯚꯥꯏꯔꯁꯅ ꯅꯥꯔꯕ ꯂꯣꯏꯅꯅ ꯑꯅꯥꯕ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯃꯥस्क ꯎꯞꯄꯤꯌꯨ ꯂꯣꯛ ꯈꯨꯕ ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯆꯤꯟꯌꯥ ꯈꯨꯝꯖꯤꯟꯕꯤꯌꯨ ꯑꯃꯗꯤ ꯃꯐꯝ ꯆꯥꯗꯅ ꯂꯣꯛ ꯇꯤꯟ ꯁꯤꯠꯄꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯌꯥꯝ ꯄꯨꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯂꯣꯛ ꯈꯨꯕ ꯂꯥꯏꯍꯧ ꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ ꯂꯣꯛ ꯂꯥꯏꯍꯧꯅ ꯆꯤꯡꯕ ꯇꯧꯔꯛꯇꯨꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯦꯛ ꯐꯥꯎꯔꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 0385241166 ꯇ ꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕꯤꯌꯨ ꯄꯥꯎꯖꯦꯟꯖꯔꯤꯕ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ